Imphal si Kongba Keithel-Da Patient Leiriba Amot-Akai sing Imphal Municipal Corporation Lakot Pidabadagi Pumtharakpana Meeyamna Lambi Faoduna Chatpa Ngamnadre Muhammad-Da Keithel-Da Dukan Phamliba sing yauna Meeyamna Langthoklakpa Amot-Akai sing Kongba thong Haitharakpa amadi Haigalakpagi Saruk Leiriba Kongba Nongthomam Laikai sang Phamgi Lambi Nakanda Patient Leiri Kuina Patient Thamlakpadagi Pumtharakpana Meeyamni Satokhasin Tawda Hangoiba amadi Haksela Sauna Kai Pirak Payapika Kibalere Masing Matata Pot Yonba Madi Laibala sing the Su Kudongsa the Bakaya Mayonare Loinana Kongba Keithel-Gi Lambi Nakanda Handakta San Kiba Kongbal Singda Sajin Kraba Plastic Sijina Kraba Plastic Bottle Sing Yauna Amot-Akai Kaya Thadabana Ising Sianba Ngamnadre Amoromda IMC-na Amot-Akai si Karama Matamda Lakthok Pigadawino Haina Kongba Youth Organization Gi Maikedi Wahang Hangli Atu Matamda IMC-na Amot-Akai Lokhat Piu Haina Organization Asigi President Nongthombam Ojitna Phongdorokpa Loinana Meeyamna so Amot-Akai Mafam Sana Hundok Piu Haina Appeal Torakli Kongba Jase Iban Fati Makalai Adu Haiba Jaga Jaga Te Nalaga Akoi Kongba Era Sikiteng Simbidaba Nimidaba Mafu Pandaba Mai Thamase Government Makida Akoina Appeal to Gadi Mandi Haiba Pai Government Sina Bia Jimatami Government Waro Amawaro Haiba Sing Singo Kotoposi Makoina Mystic Loga Adu Tabak Toning Amadi Adi Akoi Nalan Bigi Makoida Tabak Sing Packet Piu Habigi Appeal Namaso Togini Masida Hoi Sakarna Atu Matamda being Sangview Kongba Bazari Areas Leiba Katauki Kutumaksi Pukapinaba Amadi from Saza Taminaba Simbi Wabazo Government is Ajari.